solve oidaba wafam khara part 2 India ge solve oidaba wathok khara lanthok khara matang khara lei masigi video part 9 ne puthajarak pani masi su knowledge ki machak amani ahan bagi part ki link description da thamjari yengba yai adom na free oirabati ngasigi episode ase lomin rasi bharat ki itihas matam sanglakle sanglaba matam asida wathok kayani wari kayani maram khangba kayani khangdaba su kayani khangdaba sing ngasi su khangdre masidi mystery gi category thamlibase Number 1 Mir Usman Ali ki khajana natraga langai Hyderabad ki Mirja Sagai ki aroiba natraga taret suba nijam Mir Usman Ali Khan ni mahakpu phajaba phijol atang ba sana hira moti collection tawkhibagi damak maming sali Time magazine na 1936 da mahakpu malem ki khwaidagi ina khunba mini haiki Indian singna su mahakpu khwaidagi hena ina khunba mioi oirambagi certified tawnai Mahaki konungda laiba langaida mamal tanglaba sana hiramoti kaya thamlamki adubu mahak sikhrabatung ngasi di mado thiba phangkhidre asumna thajane langai ase ngasi su Hyderabad ki King Palace ki makhada phumduna lei palace asida Mir Nizam Ali angamba matamda leiki thiba yaba thire adubu phangdre mahakna atopa mafamda shift tawkhibagi source su leite Number 2 Charanagi Elaine Rock Painting Chhattisgarh Rajyagi Charana Koba City asiga naktana indigenous tribal kanglup amagi khungangda ching singi manungda thaina digi leirakpa cave surung khara lai maduda yamna ngakpa matam sanglaba painting khara thengnaki masibu archaeologist J.R. Bhagat na thidoki bani painting asida angakpa type ki mi singi photo singi layek yekli Yengbada haujikki matamda alien ni haina yeknariba picture asigumbani loinana UFO singi layeksu yauri yamni interesting oiribadi local mi singna hai mafam asida apik pa angangba machugi mi manba jiba khara lai makoi UFO dagi kumtharak I khungangi mi ama anisu makoina fakhre Chhattisgarh gi government na ISRO amadi America gi space agency NASA da masida oiriba se karino yengbagdamak haijakhrabani Lairiba jiba sing ase kari posak no haibase ngasi su khangdi Number 3 Sukcha Chadaba Yogi or Sannyasi Gujarat ki Ahmedabad tagi kilometer chani muk lapna leiba Ambaji kawa mafam asida Sannyasi amalai magi ming Prahlad Jani kawi Mahakpu chundri wala Mataji haina su kawi chahi taramathoi surakpadagi mahak tapaisya torakpani hairi aduga mahak na amrita ama fangkre adugi amrita adugi matengna mahak chadrabasu hingba ngammi hairi amasung wari ase asengbani 2003 da doctor gi team amana karamna chadana mi hingba yabage haibasigi matangda scientific test ama tawki Sannyasi asina leiba room aduda camera fit tawsilaga tha kaya yengkhe amasung khangki tasengnamak sannyas ase karisu chade lakhiba team ado yamnamak ngaknaki chadana karamna chahi kaya dang hingba ngamlino Prahlad Jani koba sannyasi asina haibadi mahak 1940 dagi ngasi fawba karisu charaktri asini Marisuba Ellora Cave Aurangabad tagi 30 km lapna leiba mafamni chingi chinglakni chingnung da leiramba angak pataibang amani Ellora da cave kunthra marilai cave sing asigi manungda achau ba temple gi mong gi construction kaya tawramki construction aduna taklibadi madu Hindu Buddh Jain dharma chatpa kanglup kini masigi marakta temple amalai madugi temple adugi construction ngasigi technology na sungamloi hairi Masibu Kailas Temple kawi temple asida 40 lakh ton nung use toramki Ajanta cave say 4000 years suram lagani hairi Ajanta cave ki art angak pa phangna fajai asumna hai cave sing asigi manungda lambi amaga chatkri maduna amuk underground city amada chatkri bani masi karamba matamgino kanana sarambano haibagi matang khangbangamdi mari makhong haibangamdi Masi tasegna mystery ni. Number 5 Indus Valley Civilization namangkiba Indus Valley Civilization Bharat ki khwaidagi liraba civilization amani masigi mangda kari leirammi khangdi masisu lainungdagi phangluba matam sangdri
Civilization asina hinglamba palambagi period su expect toba khaktani reality khangde makoina sijinaramba mayeksing ngasi phau kanana su paba ngamde khangba ngamde makoi ase yamna saukhatlambagi mongni angak popot yamna phangkhre excavation tobuda adubu saibata sigi mi singa loinana makoi gi lamdam ase nongmada ta mangkhibani hai baram karigi karam dona mangkhibano haibududi khangde mystery ni. Number 6. Subhash Chandra Bose na sikiba. Mayamna Netaji haina khangnaba afawbu leader Manipur gi Moirang lamdamda khongdaram kiba India bu freedom pige hotnaramba. Neta asigi aroiba life mystery oiduna ngasi su leiri. Mayamna khanghobadi mahak 18 August 1945 da Japan gi Formosa kawbom famda plane crash oiduna siki asini. Formosa haujikti Taiwan dani adubu thirubada plane crash oikibagi wari phangde. Theory kayasu amuk thoraki conspiracy theory gi matungina mahakna plan toraga sire haina pau sindokhan kibani aduga masana lotna atop mafam de chatkhraga saduna hingki hai wafam ase Indian government na di reject tawi exactly kari oi kibano Netaji ngasi su mystery ama oiduna lairi. Taret suba Jodhpur sonic boom. Jodhpur kaubo mafam asida 2012 ta numidang wairam angakpagi khonjel ama na pangbagi mongda lakhi tanaki masigi sound ase angakpani kanglup amana sonic boom sound kaukre sonic boom sound asidi aeroplane amana sound gi speed thugai batanja da thoki adubu numit aduda aeroplane crash bomb top kaiki bagi source kadai da su laikide thiba yaba thinaki adubu phangkide. Sound ado kadai dagi matau karamna lakibano haibase ngasi su khangdaduna lairi numit aduda Jodhpur gi mathakta plane amatta su pairakidi loinana sound ase atopa mafamda su tanaki kari sound no kadai dagi lakbano haibase mystery ama oiduna lairi. Episode ase matang siwaida loisinjari video gidamak like tawbiba kawbiganu loinana channel asida anau boirabadi subscribe to sinbiu thagasari.